ngasi numida waram phongkiba tongan tongan Manipuri siphongsing amasung thokiba thawdo wathoksingdagi maroibi ipausing myamna thamjagi ahanbada paunil kol pausidagi lokusaraga fobalada kapnakre Naransenada leiba anisuba IRB Camp da landarakhre haukiba me ahumdigi haujuk phawba numit yangkhaini suruklaba phawbada koki militant singna mitagi kulu numai amadi bomb kapsidro landarakpi thawdok lepthri ngasi su koki militant singna Bisnupur district ki manung saliba fobala maningda leiba high canal da numai amadi bomb kapsilaktuna landarakhre thawdo odu khulngak liba kunjasung amasung security force na handuna nakalani gi akanba mawong numai kapnaki adumena matat oina kuthokna khibaga nakal animakte misimina asu opandi yaukide hari haujung mafam adugi khunja kya mi paibaga loinana khulsing ngak sengi thabak sathari nakal amaramda Naransenada leiba anisupa IRB gi camp ta koki khulai paibising numai kapsenduna landarakhre ngaranu midang pung tareram tarakpa do waidigi Bisnupur district police na konba Naransenada leiba anisuba IRB gi camp da koki khulai paibising na khoiren takrom dagi numai round kullong kapsilaktun landaraki security force ki maikedi gi su khut handunu numai amata kapki de hairi koki khulai paibising na anisuba IRB gi camp ta numai kapsilakpa da anisuba IRB gi personal amata asu open amata yaukidi hairi nisu paus ta makatana su palakli amaromdana combined force na numai fightre ngasi ayuk Imphal East district police amasung kunngani pan suba GR gi combined team amana Sagolmang police station na konba sarauthil maning sing satakibo operation lotuna thamlamba carbine nongmai ani recover ta bangam khrep police ta ki phongba pawma ki matungina Imphal East district sarauthil area da sakangdaba singna khulai khra lotuna thamle habigi akaknaba pawma phongmadagi ngasi ayuk pung mangaga makhairum tarakpa do waida mafam adura sangsinduna thibu humbigi thabak sathabada khulai sing adu phangba ngamkhibane hairi amaromdana Delhi de satkiba delegate singna miyamgi apamba puraga hanbirau Sanjoy Ahanthem Manipur gi apunbagi saktam kaibi yaroi tongan administration pibi yaroi NRC san hangadabani koki narco terrorist tak thokadabani Manipur hausuk leidiba Assam Rifle sindokadabani haibana singba Manipur miyamgi kholau puduna Delhi de satkiba MLA amari minister sing sapsab laptop pangamdri hairi pawshin hai ngasi MLA amari minister sing mifam pangthoklaga tawgadaba thabak sing laptopnaba sem sakre mifam adu pangthokpa loibaga center gi lusing kana kana unagadagi amadi kari karamba wafam sing thamgadagi haiba laptopani hairi ngarang sakhiba MLA minister sing gi delegation team amana Delhi de sakhiba du Manipur gi ngamkhai kehloi tungan be administration piroi herakli hairaga hektam hanbirakanu miyam gi apamba apumba thabak tu onthoklaba matungda prime minister amadi home minister na piba ayib sirul puduna hanbira o haina JDU Manipur gi vice president Sanjoy Ahanthem phungdorakli magna makha taraduna phungdorakpada koki narco terrorist na mitai khulamati mitai misam na nongmai bomb kapsinba khudakta lekpadabani tongan administration amadi koki gi homeland taliba koki gi MLA tara disqualify tawgadabani Central Lengang Manipur koki singi tongan administration piroi amadi union territory CM loi amadi Manipur gi apun gi saktam thugairo habisi ayiboina pigadabani koki narco terrorist singa sathariba su handokadabani Assam Rifles Manipur gi lagthokadabani haina su JDU gi vice president Sanjoy Ahanthem na makhatana su phungdorakhiari amaromdana Bangalore gi maitai singa unaduna Manipur gi issue singi matangda khananai nakre haukiba me ahumdigi sin koki militant singna Manipur gi maitai singda atamna onsinduna satharkiba yu maithaba numai kapsinduna misa miyam hat patupa yauna hingsa gi thau sing satharpadagi misa miyam kayana maraibak maramda Manipur sita lanjena dunu leirakpa thamari helaklaba phawbra thoklibu wathok asigi woroisin state amadi central government na purakpa ngamdabada Manipuri maitai association Bangalore MMAB Lukram Lerak Youth Club amadi Manipur gi ayiba lupsingi apun malup Malal haina khangnariba Union of Association of Manipur Writers ki apun mifam amana nongnang mafungdo poloina na thoklibu wathok asi athubada woroisin purana palenga ki puning singsinkre ngasi Lukram Lerak Youth Club Sagolban gi auditorium da pangthokiba apun mifam adura club asi ki president Mayengbam Robindro Malal gi vice president SH Rahalat Sharma Sarasan Tiam secretary Rakesh Naurem Assistant Secretary Mayang Lambam Uttam Kumar Executive Member Catherine Mahim Subhatini IB Dr. Uma Mayangbam MMAB gi President R. Zezaljit Advisor Posangbam Om Prakash Soibam Sushil Zeniel Tiam General Secretary Zone Nongwaite Mamade Atai Maru Eba Member Kiana Sargyaki Ngasigi Mifam aduga mari lainana
MMAB की प्रेसिडेंट ओइरिबा रिटायर्ड मेजर RK बॉल्जिन फोंदोखिबदा मणिपुरी मैते एसोसिएशन बेंगलोर MMAB की मिहुत मापन साब कांगबो मन हौकिब सेप्टेम्बर 10 नोमाइजु नुमिता इम्फाल थुंगदुना हौकिब मे अहुमदगी थोलक्लिब हिंसा की थौगोक सिंगसिगी ग्राउंड रिपोर्ट अमा लौनबगिदम लापने MMAB na tuan relief camp sing da satuna awaw tarab sing gi pakum hak theng na unabadagi khangle wato lan thok asigi asuma report sing manipur gi kalami sing na writer sing na historian sing na marik sum na ibiduna local newspaper sing mata national and international gi newspaper sing da ibi gi tangai fada balaide sin ko ki militants na national news kya da mitai sing bu oran wa tahan gi mawong da oran bu report kya ta bu thengre punamak sing asigi asum oran malem gi miyam na khangana na bu hona bada MMAB na lawya ba thodang lawjagane lamdam sigi ibi sing na su hiram som da akan mamiyeng sanganingi ngasigi mipam aduna manipur thuklibu wathok lan thok asina maram moiraga manipur mai masing tamada kodong sadaduna bangalore da maitai tamba lakpa mairoi singi dama MMAB na pangbe ba mating pangna bigi matang na sukum na khanaki manipur gi lakpa mairoi singbo bangalore gi government su free education phangana bigi wapam mari lena ba singa taksin na bigi wapam MMAB gi mute singa mipam du khanaki na su paus ta palakli makasa tarak poina ngasi phongki hoyelan pau se ki editorial mem na thamjaramge Siphai sing lam helhanganu Yade ba khanghallu manipur gi law and order maintenance amasum counter insurgency operation CI ops ta state sigi mapan gi security personnel sung pusilaktuna sijinare li bisinga singarang gi wapnati yamna kuire manipur na october 15 english ngamaga samapan ga nifu mapan gi lebas gi saruk ama oirakpadagi ni habi hai aduga kumja english ngamaga samapan ga marf gi aroi bisarukta manipur pomba disturb area status ki makhara thamlaga armed forces special power act of aspa 1958 chatna halakhibadagi di manipur mapan gi security personnel atuki matik masing yamna sijinarak libini yamlaba mapan gi sipai sing law and order ngak pa masum CI ops khaktadana tana Myanmar ga taina bangam khai ngak sen ba masum state amadi center gi vitals installation singak sen bada fawb sijinarak libini sijinau kari sukaide apaspa fawb ahan ba thamjilak pada kanamadana kari swaikide adubu kuisilaglaba matungda mapana gi lakpa siphai singna ek sigi marom nupi angang gi ikai khumna ba manganba yauna tamthirabi hingsa gi tamigi thong kya sa tharakpadigi manipur gi miyam punamon ek asi draconian amasum break law ni haiduna masigi mek to plop leplakibani manipur amasum india lengak su khanglakpadigi masjid lakthuroktuna hauju pawda police station taraga mapan gi jurisdiction singdagi disturb area status laktholaga aphaspa satna halaktrabani aduba haujik lakriba wafamdi mafam khradi gi aphaspa lakthukrabasu manipur pumra deploy tawduna sijinarakliba mapan gi force ngasigidi unified command haibigi makhara state lengak ki chief secretary amasu DGP na tangkak amamam gi mako oiduna yasal laklaga lakhibani haujik na madu punamaktu kadaide sakrabage kangkhong sai khrabra haibani mapani gi makal kya gi army amasum paramilitary force lak no khujing oiraka pusilaktuna mathau tabagi matungina sijinarabasu makoibu command and control tobagi thabakti istelenga khini maramdi law and order nga kusi manipulenga ki mathawni hanadagi su tawduna lapane adu bohandak september 9 english nganiga kungo homdoida palial gi laimangai kulda thokriba thawdok tu karino protest tawri haiduna nupi yauna khulai paidaba misa miyamda atamnana numai kapsinduna hatpa tupigi thabak satakibani thawdau sidi mapani gi lakpa siphai sing yasal lakpa gi mutta kaw thabadonu thabgi thongni haidaba yaroi mapani gi lakpa security personnel sing union home ministry yauna tungan ba ministry singi makhada lairiba ngaktani adubu mathau tabagi matungina makoi state sida pusilaktuna sijinare haiduna makoina tawningbra taw yabra manipulenga ki mekedi gi karimata tawjaba ngamsedrabra wangsiki pakum lan khamba ngamdabadagi thamari hinjilaglaba lan asibu yengduna lerakliba state lengana miyamna khumna o palial gi tamthiraba thawdo wasigi ikan kanadana sikmai police station gi jurisdiction manungdagi miyoyama sum kunga mathoi suba pera commando sina phadna pukhraga hoini maini haidana leishulubagi thawdok su thokre miyamna sikmai PS thomjilore national highway thinglore miyamgi akanbi hawdigi september 13 gi numidangna thadorakre punamaksibu karino aphaspa satnaraba mafam phawbra security na singnaba natragana lo thugaibani haiba miyoy ama pharabadi manakna police ta khudak ta paw pigadabane pungkunga mari gi manungda su kusinagadabane aphaspa da su yauduna leiribani maram singa sina makhata na siphai sing lam helalakano shiraba matungda kapsinarakpaduri yengde
Makasa terakpoi na to papomna sendoi selep khongatpa loan khongatpa paisa khomba khudak tigi ating bathamle hauzu oiriba lal marak sida miyam punama awana khangnaringi matam sida konthawjam gi laikai khuding sendoi single khongatpa loan thawba marup sanaba paisa khomba khudak tigi ating bathamle haina People's Protection Committee konthawjam gi secretary ke ebo sawna mitai gi sirol man hairi Siol sina makha taribadi lan nemthadri pawba paisa khomba yaroi kariguma paisa khomba laglabadi madu tholakpa apapata kudingmak isa gi daithani maram sadana PCC konthawjamna masigi masawiriba women's wing club amadi mera paibi apunbagi ayabi yaudana laikai khudingi paisa khaibasu yaroi amadi konthawjamgi laikai singna numidang pung 6 tagi ayuk pung 6 fawba sakhangdaba miyoi sing sangmar athingwa thamle swaidi Makasa terakpoi tentang na topa pom na Rajasthan bus accident na miyoi taraga matui sire president awaba phongdokre Rajasthan ki bus accident amada miyoi taraga matui ki punsi khanguk tak pikhamnakre laibak thiba thaudo adur laikhidraba singi mafamda president Draupadi Murmu na awaba phongdokre official khongsat amada hauzik Gujarat laidiba Murmu na thaudo adur soklaba singadu atubu matamna fagat oirasnu haina pauzal pikhi Rajasthan ki Bharatpur district ngarang ayuk Trailer amana lanai bus amada thengjin madagi thokiba bus accident aduda Gujarat gi mi taraga matoi siki du atopa taraga matoi amana sokhi haina police naiki ayuki pung mariga makhai tabre accident thokiba bus adu Gujarat gi Uttar Pradesh gi Mathura tamna lakhibra thokiba na hairi thaudo odur laikhidraba singi mafamda awaba pungdukli loinana asokpa singadu atubada phabu oirasanu na president na Twitter thatorakpa warol amada su hairi Amaramdana Morocco da yuwa habra sikiba masing lising aniga samapan henkre asopa masingna lising mangaga sangwaga kuntra sore Morocco da yuwa habra sikiba mi masing lising aniga samapan ga ama amasum asopa mi gi masinga lising mangaga sangwaga kuntra sore haina Moroccan government leiba panamit thadorakpa khwaidigi nobo sirol amada phungdokre singi mafam singda khwaidigi hena sowanba khul singi manung ama oiriwa Kuiragen yumpunamak teki amasum rescue team singna excavator sing sizinaduna akaitoi sing singdoki Spain, Britain, UAE amasum Qatar na mating panglaki haibada Morocco na yakre atay lebak sing mating panggi haibada Morocco na ayaba pigada wali Leba pupunumita International Federation of Red Cross and Red Crescent Society na Morocco da yuwa habada awaba tarab sing na mating pangnaba Sui Frank Million sa makudak na mating pangnaba apel to krenisu paus na makatana phungdorakli loisilak poi na to patenta ko pawmana maitei sainga ko bulup ama siamkhre hawkiba mi ahum digi kanglup anigi marakta thukliba irang asina maram oiraga singkhong singya da khulnga kibising awab kya mayuk na duna lairi khulngak sariba maitei sa kya gi sainga oina bigidam wakhalon manaba na hasum punsinduna maitei sainga ko bulup ama ngasi siamkhre nauna sem ki bulup asigi president yumlembam yaifabna ngasi press club ta pawmising unapata hai aikhoina sem li bulup asi wakat mi phampham na bigina tragana miyam gi iho lusing na biginati narco terrorist ko ki militant singbu mayuk ngariba asang mamaiti athaw singbu mating pangnaba athaw singidamo aikhoi lairi haibu uthukna bigidamo aikhoi bu puning thawgatuna furup asibu mapung phana kanana bigidamak maitei senga saphong mani lup asina kanaguma lanai miyoi natragana lup amatabu yengthibu su tawrai lup asina lokam tokpa thawdang mikup asidagi launa bo khotnagi hainasu phongdok hainasu pausna makatarakli amaromdana usara thakre Dasra Rebel India New Delhi के प्रोग्राम के मखारा PRDA बिष्णुपुर अपन बत्यांग बांगलुप रिलीफ के ममती लकोई पाट कमिटी की मेंबर्स सिंग कुसन मदुना से अयुक पुंग 3 मखाइरोम ताबदा बिष्णुपुर की लकोई पाट लेबा इकोलॉजिकल पार्क उसरा थाबगी थरम पांगथोखरे थरम मदुर कमिटी की मेंबर्स सरखाइबम नीलकमल अमदी नेप्राम बिमोल सरयाखी लोइना बिष्णुपुर रिलीफ कैंप लेरिबा इनमेट सिंग उसरा थाबदुर सरयाखी थरम मदुर तुवान Usara Zamaga Yankairom Taki Haidensu, Paus the Makatanas Pundorakli. Aduga Hausukuina di Miam Paus Matang Solutions, Zaragamma Miampuna no Bob Dick Namina Sensu, Senel Simakedi Miang from Makatana Tamzari.